pau Numit mangani chupna chathagadaba International Textile Expo Manitex 2025 imphal East Kinelikuthida leiba Urban Hatta Manipur gi Governor Ajay Kumar Bhala na haudokre Lamdam masigi ahanba National Tribal Film Festival Kam State Tribal Carnival 2025 tha asigi tang tarani thoi tara manga fauba pangthoklagani haina Additional Chief Secretary Anurag Bajpai na lauthokre amadi imphal West ki kameng Leimarok ta leiba athauba singe ningsing khubamda haikat leikat tambagi thoram chai asigi oinasu lakriba November gi tang tarani thoida pangthoklagani haina victim family ki maikai dagi phongdorakle Mayam Bukhurumjari ISCOM media gi Manipuri pau mi eng tabiri ba khwai panmak pai pinki okramna taram nokchari pungjasi fau bagi maroi ba pau sing pizari Directorate of Handloom and Textile na sinduna numit mangani chupna chathagadaba International Textile Expo Manitex 2025 ngasi imphal East Kinelakuthida leiba Urban Hatta Manipur gi Governor Ajay Kumar Bhala na haudokre Hariba Expo asida Manipur gi mapanda leiba tongan ba mafam singdagi lakba entrepreneur sing yauna lamdam asigi fi salon sa amadi khud sa haiba singna saba polam sing utpa stall chamarom amadi foreign buyer nipan amadi exporter tarukna saruk yakhi International Textile Expo Manitex 2025 haudokpagi thoramadida Manipur gi Governor Ajay Kumar Bhala, First Lady Jyoti Bhala, Chief Secretary Punit Kumar Goyal amadi Additional Chief Secretary Anurag Bajpai na athoiba mithunglen sing oiduna saruk yakhibaga loinena Department of Textile and Industry gi official singsu saruk yakhi Textile Expo haudokpagi thoramaduga mari leinena Manipur gi Governor Ajay Kumar Bhala na haikibada ngasi dagi hauduna numit mangani chupna chathagadaba International Textile Expo Manitex 2025 asida handloom amadi atai pothok kaya miyamda utkani handloom amadi handicraft ki design singda Manipur gi culture amadi heritage sing yaubagi mamitari masina lamdam asigi maru oina nupi singi sel thumgi phibam fagathamada achaupa mateng ama oihanba ngamgani masida natana lamdam asigi tradition amadi economy ga samjinna hanbagi lambi amasu oirakli loinena Manitex 2025 asina artisan sing buyer sing amadi trader sing punna chatminaduna common platform amasu oiragani amadi handloom and textile ase Manipur gi culture oibatanatana masina lamdam asigi sel thumgi yanglen saru oiribani mausadagi hauna lamdam asigi nupi kayana phisalon sagi thabak sing asina senda lambi ama oiduna lakli maramaduna Manipur lengak amadi India lengak na handloom amadi textile ase matam asiga chanaba maongda malem gi thakta puthokpa yananaba technology kaya sizinaduna puthokna bahonari loinana Manipur asi handloom amadi textile gi lamda singthaningai oiba mami leiraba state maming leiraba state ama oibata natana state asidagi puthorokpa handloom amadi handicraft ki pothok sing asi quality leibana maram oiraga mapalam gi mioi singna hena pamba amasu oirakli asigumba afaba mahai asi tung koina manghandanaba thamnanaba hotnaminasi hariba lamdam asidagi puthokliba handloom amadi handicraft ki pothok sing asi malem gi thakta yonanaba hotnabada lenga ki maikai tegi pangba yaba mateng su pangani haina phongdokhi Nagalamaromda ngasigi International Textile Expo Manitex 2025 haudokpagi thoromaduda ching amadi tampaki mafam singda khundaminariba furup kaya ge miyoi singna saruk yakhibaga loinena cultural show kaya su utkhi It is one of the strongest pillars of Manipur's economy. It provides employment to thousands of women and sustains families across our hills and valleys. When we empower our weavers, we empower entire communities. Through initiatives such as One District, One Product, PM Mitra Parks and Digital India e-commerce integration, the Government of India and Government of Manipur are creating an ecosystem where the creativity of our weavers meet the power of technology and global trade. The Department of Textiles, Commerce and Industry has been playing a pivotal role in design, innovation, capacity building,
and developing export linkages to make Made in Manipur a mark of quality and excellence. But beyond its economic importance, handloom is also our cultural identity. Each shawl, penek, hengyan or stole woven here carries a story, the spirit of community, the rhythm of our festivals and the love of our land. Lamdam asiki ahanba oina Tribal Frames Manipur haina mingthonba National Travel Film Festival kam State Travel Carnival 2025 ki thauram thasi ki tang tarani thoi deki taramanga fauba pangthoklagani haina Additional Chief Secretary Anurag Bajpai na lakthokre wafa masing asi sanjen thongta leiba Directorate of Forest Department ge mini conference hall da phamkiba pawgi mifam amada mahakna lakthokibani Anurag Bajpai na makha taraduna matam amada leibak asigi Munda tribe singi maraktagi freedom fighter, religious reformer amadi folk hero ama oiram kiba Bhagwan Virsa Munda ki chahi chamaga yankai shuba mapokumon thoramgi mangoina na chaliba tha asigi tang amadagi hauna pangthoknaba haurakraba amadi tha asigi tang taramanga fauba tongan ba mafam kayada pangthokadaba Janjatiya Gaurav Varshki manungchanna ahanba oina National Travel Film Festival cum State Tribal Carnival 2025 ki thoram asi Palace Compound da leiba City Convention Center amadi Manipur State Film Development Society MSFDS hairiba mafam ani asida pangthokadabani hairi Ministry of Tribal Affairs ki mityang makhada Manipur lenga ki Department of Tribal Affairs and Hills and Tribal Research Institute TRI ani na khusamna duna tha asigi tang tarani thoidagi taramanga fauba chathagadaba thoram asida Mizoram Meghalaya Assam Maharashtra West Bengal Odisha Arunachal Pradesh Nagaland amadi Manipur hairiba state sing asida khundariba tongan ba tribe makal kayagi English subtitle yaraba film kun go humdoishu utkani haina fongdoki On 12th, the Tribal Frames Manipur, that is the film festival, Tribal Film Festival, that will be inaugurated on 12th of this month. And this will be organized at two venues, that is City Convention Center and MSFDS, both in Palace Compound. So these two venues will be used parallelly for various events. And this is going to be one of the biggest festival which we had in Manipur so far. This Tribal Frame Festival will continue from 12 to 15. Here we are trying to showcase about 23 tribal films, and these pertain to 9 states, right from Manipur. Then we have other states also, including Maharashtra. So these are based on tribal themes. Subtitles will be in English so that it can be understood by everyone. And these films will be showcased in MSFDS. Parallelly, there will be other events related to films or film industry. It will be organized in City Convention Center. Imphal West ki kameng lei marok ta leiba athoba singi ningsing khubam da haikat lekat tambagi thoram chahi khudingi pangthok tuna lakpagum chahi asigi oina su lakliba November gi tang tarani thoida Manipur High Court ki ayaba lauraga pangthok lagani haina victim family ki maikai deki fongtorakli Manipur Press Club ta ngasi pangthokiba pawgi mifam amada victim family ki furai latpam Dimbeshwar na haikibada kumjali singam gachamapan humbudra nipan gi November gi tang tarani thoida kameng gi leimarok ta leiba athoba singi camp ta Indian Security Force ki apunba kangbu amana langoi challaba matungda khanghaudana landarakhiba laibak thiba thodok atuda leikhidraba yawoloi athoba singi khubamda chayasi gi oinasu Manipur High Court ki ayaba ama lauraga lakliba November gi tang tarani thoida pangthok lagani loinana numit asigi thauram asi ayuki pung 8 tagi hauraga nungthil gi pung 3 fauba haikat laikat tamba amadi maira katpagi thauram pangthokadaba asida leikhidraba yawoloi athoba singi imung manung bari mata amadi makhoiga tinaramba marupa pang singna matam chana lakpiduna saruk yabiyo haina appeal tauki Founder and Guru Jiva, Kiran, Dugai, Babum, Kavikanta Sharma, Masum, PhD, Gambhir, Mukoyum, Nasi, November Tangan, Tuyasida, Hawaii Naviki, Patugum Nava, Nubitadubu, Koyin Nasi, Chahi Kudingi, Nisingna, November Tangan, Tuyasi, Junda, Dukamapam, the result of Napan, Loinana, and that Lakatul Singing in the Kuntayan,
sida sahi yang kai suba da we koi na neki da si masiga mai ni na ko na su high court da ito so na koi mung manung hana kadda da le musi mung kat na le ko ma ma pang na jara ba ma khang na jara ma yam do mung mo su ma pang da ka ka da ta mu ta pang aduna sanda si ko na high court da sa da ka ba khang na jara ba tin da ma yam do la na ai ka da ta mu hai na kai se Lengaka sigi thausil haitabana maram oiraga Sangai Festival Thingbani haina Committee of Civil Societies Kangleipak CCS ke na thadorokpa cherol amada phongdorakli cherol asina makha taraduna IDP oina chahi ani hena awaba kaya khangduna laklaba lamdam asigi asengba yelhomi oiriba aikhoibu kari aranba taurubagi asuk yamna mimangda ikaiba pibada natana wahallibano Wafam asimak IDP oina hangliba kayagi thamoigi wakatni wafam asina mangda thamlaga lengak pairiba amadi mari leinaba official singna paikhatliba thausilda asoiba kaya leibana IDP singbu hena ikaiba piba amadi tangdu leitadaba pamdaba ama oina uhalle ngasigi wathok oiriba lan asina maram oiraga awaba kaya khangduna lanjen duna hingliba IDP singa kari mari leinai Lan asi miyam na thokhan ki banate haiba khanglaba faubada lanjenariba singidamakta state amadi center da paliba lengak na thamoi sengna yengsan bibagi mahutta waja rasanu khara piriba asina konana ba khara charaga khara thaklaga hingjasanu haibagi maong da thambiba asimakti khwaidigi laibak thibani nakal amarom da ngaihak leitana state asibu thugaiduna separate administration tangani haiduna lauriba MLA minister amadi CSO gi kangbu singi luchingba singna chingba seu warakpa watemba phaba punba tawbagi mahutta yengduna ningtamna thadokduna thambagi maong simaksu adumak uri nakal amaromdana peace and tourism promote tawbagi mingda awaba taraba amadi akaknaba furup amagi akaknaba area gi chathokpa yadraba furup asidana Kalakpian bagi maongda tangdu laitaba hanjil akle haina utpa yananaba thauram ama oina Sangai Festival pangthoknanaba lauthorakpa simakti pende Sangai Festival pangthoklabadi lamdam asida ingtappa purakadra illegally separatist singna separate administration UT talaroi haiba Laibra National Highway 2 da amuk hanna athingba piraroi haiba Laibra Manipur gi integrity gi matangda kari amata ayetpa piraroi haibagi yana cherol lainarabra hairiba wahang sing asi hangladuna Sangai Festival asi haujiki oinadi Manipur miyam gi mayokta leiba oibana Manipur miyam na loba wareta Committee of Civil Societies Kangleipak CCSK gi makhada leiba United All Community Social Uplifter Unacco All Manipur Youth Protection Committee AMYPCO Kangleipak Progressive Farmer Association KAFA User Connection Supportive Committee Kangleipak Women Welfare Association Chingtam United Women Association Ningol Yaifalamjing Association Kangleipak amadi Kaithel Kanba Apunba Kangleipak Student Union of Kangleipak na sagatli awaba taraba IDP sing amadi CSO sing yauna amuka hanna unaduna hauzik leiriba irang asigi waroisin puthokpa ngamgani natraga ngamloi haibagi matangda Khanaba mathau tai hairi Paugi merak thatna atenba break amakak lauzari break tagi am thuna hanjarake ISCOM media ki Manipuri paubo mityeng taduna lebiyo With innovation in learning, world-class facilities and caring mentors, Unacco School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. Unacco Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join Unacco School, visit our campus, or register online. Mayamba mukana taram nokchari makhataba pau pizari. IDP singna changsil liba Sangai Festival boycott tauriba sida poirai apunba leimaron
Mairapaibi Palemnasu Sogotli Haina Poire Apunba Lemerod Mairapaibi ki President Mongjap Pimolatana Kujek Pidun Thadorakpa Cherol Amada Kangalagli Cherol Asina Makhatana Fongdorakpada IDP Singna Sangai Festival Boycott Tobaki Firep Laurokpa Maram Chai Chahi Ani Makai Helaklaba Chahi Ohum Farakadoraba Manipur ki Irang Asida Masagi Maramda Refugee Oiduna Mayum Makai Thadoktuna Lanjena Duna Tongan Bamafam Singda Changjafam Lauduna Ladiba IDP Singbu Mayum Hanjil Hanaba Nabagi Mahuta Yellow Fruit Oiriba, Maitei Kanglupu, Leng Otpa Yadana, Chapuda, Yokpa, Ngagum, Tamlakpa, Chahi Om Surakadaure, Isagi Iramdamda Iningtamna, Chatok Jasin Yahanda Bahaibasi Malemda, Leiram Loy Adubu Iramda, Manipur Sida, Yellow Fruit Oiriba, Maitei Kangluptadi, Masimak Tokli, Asigumba, Matau Asibu Sangai Festival, Pangtoktuna, Zuda, Yokpa, Samakal Amani Haiduna, Malem Gelebak Singda, Indiana Masaktaktuna, Yanghana Bagida Magda Pangtokpa Festival ni, Hairui the Baki Maram Karino, Maramasina Inkum Jali Singani Supna Kulumdogi Megi, Ohumdagi Hauraga Tokliba, Kusem Gilan, Asina Maram Oiraga, Kam Tengna Waraba, Leng Otpayadana Ladiba Sida, Sangai Festival Pangtokani Haibasi, Malemda Utchaiduna, Manipurda Tangdulaitaba, Hanjilakle Haina. Kanghanabagidamaktani, India Lengakna, Warisin Purakpagi Mahuta, Sangai Festival Pangtokna Bohotnaba Haibasi, Lamdamasida Irang Sagatpani, Maramasina IDP Singna Sangai Festival Boycott Tauribasida, Palemna Susawatli Hairi. Ruling MLA amadi opposition MLA singna miyambu chamamna hale haina RPI athawa legi National Secretary oibata natana Manipur State Committee ki President su oiriba Meshwar Thaunawjam na haikre wafam asi New Delhi gi Sabdanjang Road ta pangthokiba RPI Youth Wing Delhi Manipuri amadi IMSA gi office ki thaupuba singi mafam amada mahakna haikibani Mifamatu da Saknai Rabi Manipuri film actress Somala Ishram Susarukyaki Mifamatu da RPI Youth Wing Delhi Manipur amadi Imsagi Thaupuba Kayana Manipur da Thokliba Thaudo Wato Kaya amadi Kayagi matang da tongan ba wafam kaya puthokna tuna khanakibaga loinana matau karamna irang asi thoklakpano kanana thokhanbano amadi Manipur gi irang asi karamna loisingani haibana chingbagi hiram singda wafam kaya thamnaki Mifamaduda Meshwar Thaunawjam na haikibada Manipurda achauba irang ama thokle masina maram oiraga PR lengak leire ruling MLA Singh pullaga Delhi da center ki luchingba singa unanaba chatuna lengak semnana bo hotnari haina miyamda phongtokhiba leire Manipurda laklaba matungda makoi masel tokhai tanare Party A Party B Party Semle aduga PR matam oibana MLA ekoi thabak tawba ngamde hekta mahaiba Opposition Party ki MLA Singh suchap manai PR matam ni thabak tawba ngamde hairiba sing asi karino Manipur gi issue di miyam gi luchingba singna loisingeda bani haiba asi heke kaw pugum tawri BJP su Congress su Marai bak ningba saba ngaktani mathangi general election gi damakta thabak tawduna leire haina maral sibaga loinana makhatana party asina pau kaya thadoktuna miyambu apangba siba leptri media ki platform kaya da BJP amadi Congress ki minataba saraga makhoi gi maral kaya kopsinana bahotna duna leire Prime Minister Narendra Modi amadi Congress ki Rahul Gandhi na Manipur Kangada banate aikogi MLA singna mathauna leina tholaklaga Manipur kangada bani haiba wafam sing thamki So we have to change tausi public jamam na haloisi mayam da politician mayam political party mayam so haizari sine kun banachade public jamam na hanbiganu vote ki matam di vote ki dum tawbiu vote ki matam da election gi electoral politics ki strategy dum thadabiu ado huji public me am ngori ngai timing sida akoi isagi chapam thopa ju chapam ngam da timing sida public na yang wadi ngai timing sida political games hanaraga amana ma chamam na ba hona ba akoi kangu na phai hai na ba amung thadorakpa awareness pi na ba thadorakpa sigo mayam se chamam na ba mayam se akoi gi public ta am chamam na han ba sarkar sem popular government ong sem ni mu hai sem moi mu hai yare e mu hai yarakte mu hai sigo mayam ma akoi public ta chamam na han ba se si tawbiganu haiduna mayam da haizari aduga akoi matung tabadadi ai people of Manipur haizad domna politics ay am nainarabamni na husik political party ay yang kana su hunzaro ge but laiba political party me am se stand se kari no haibse amta khangdok na bhona biu stand se khangdok matamda makoi gi high command ga moi relation se adum khang kani na hi me am haizani
Lakliba November ki tang kundaki kunganithoi fauba Hyderabad ta pangthokadaba Telangana Northeast India Connect Techno Cultural Festival da Telangana Raj Bhavan dagi Manipuri filmmaker Romi Maitaibu Barton taurakle. Hyderabad Festival asida Northeast dagi National Award fanglaba akhanaba film kharasu utkedauri. Masida Hana FIPRESCI Award amadi Homfuga Mapan Suba National Film Award fangkraba Romi Maitegi Aikhoigi Yumsu utlagani hairi. Film sing asi Prasad Multiplex IMAX Theatre da utkedauri. Festival asida film screening khaktanatana industrial event, film distribution and marketing amadi panel discussion su yaugani. Awang Nongpok Lamdamgi Maming Leraba filmmaker Pradeep Kurba amadi Monjul Barwayauna panel discussion da Romi Maitei su saruk yakani. Festival asi Telangana amadi Northeast ki marakta cinematic collaboration and cultural exchange da mateng pangbagi pandam da pangthok kadabani hairi. Loisilakpada maruiba pau amukhana thamsari. Numit mangani chupna chathagadaba International Textile Expo Manitex Kunjali Singani ke supna kunga manga imphal East ki Nilakuthida laiba Urban Hatta Manipur ki Governor Ajay Kumar Bhalana haudokre. Lamdamasigi ahanba National Travel Film Festival cum State Travel Carnival Kumjali Singani ke supna kunga manga Thasi ki tang tarani thoi degi taramanga fauba pangthok lagani haina Additional Chief Secretary Anurag Bajpai na lauthokre. Amadi Imphal West ki Kamenglei Marok ta leiba athauba singi ningsing khubam da haikat leikat tambagi thoram chahi asigi oina su lakliba November ki tang tarani thoi da pangthok lagani haina victim family ki maikai dagi phongdorakli. ISCOM media na sandok jaba Manipuri pau pungja sifau bagi oinadi matang swai solution jare makhataba pau singidamak ISCOM media bo adumak mityeng ta aduna lebiu.